Pumnamakpu manga movie review na taramna ukjeri. Ngasisu amo action thriller category da chanba. Khuda Haafiz haiba Bollywood movie ama mupuduna lakjari. Film asi human trafficking ga mari leinaba film ama khangni. Film asi 14 August 2020 da release tawkhibani. Film asi na fangkhiba rating singdi Imdb da 10 gi manungda 7.1, Rotten Tomatoes da 25% gi fresh rating fangi. Aduga Google users na 86% gi like piri. Film asi ki director Faruk Kabir, producer na Kumar, Mangat Pathak amadi Abhishek Pathak. Maruiba saktam langi basingdi Choudhary ki saktam da Vidyut Jammwal, Nargis Choudhary ki saktam da Shivaleeka Oberoi, Usman Hamid Ali Murad ki saktam da Annu Kapoor, Itzak Ragini ki saktam da Nawab shah, Face Abu Malik ki saktam da Shiv Panditt. Film asi explain tawba matamda sokibalan kiba yawraba su ngakpiyo. Film sige hek ahoba sinda Nomanda laiba Thabak police headquarter da ulai. Indian Embassy ki deputy council ki phampai riba IK Misra du station da lai. Mana lakliba du India macha ama makhoi ki khutta laibadu gi matang da unaba laklibani. Assistant commissioner du na hairi magi wase newspaper sing da su loina yawrabani. Maga unabagi matam pungkhai ama gi matam pige. Sigi manung sida nang na mangonda angi oiba wahai horo. Sigi matungdi magi mathakta aikhoi gi lokhatpham thokpa thabak thoram lokholagani. IK Misra du nupa aduga unarame. Mana unaba changlakliba nupa asigi mamingna Samir. Misra na phone da audio recorder du namlaga magi masak taklaga hairai. Mr. Samir, nang na Indian Embassy gi mateng pami haibadagi ai sida lakpane. Sumba diplomat nataba miyoi ama police na Fava City, Aikoi Embassy na direct khut thingin bagi power su kaya laite. Adubu ngamliba makhaidi nangi nateng pange. Aduna kamai tawbano haibado wari du siangna lirau. Diplomat haibadi government na foreign laibak ka mari leinaba thabak ching tawnaba atopa laibak ta thariba mi adubune. Moigi oinadi law gi protection khara su pi. Samir na harai Nargis to aigi khutta sinabiyo. Si khaktangni aina pamba. Asi haraga sinna si flashback ta hangalaga ulai. Nargis ki imung manunga Samir ho imung manunga makhoi myam sakhang mai khang na badu ulai. Nargis amadi Samir du makhoi ani khaki apam pam da wari share. Sigi matung makhoi ani nungsinarakduna luhombagi sinam ulai. Sigi matung da mu India da financial crisis thopagi paw da yaropadu ulai. Crisis asina maram oiraga Samir na phamliba software dukan adu customer lairaktabadagi thongon bataki. Aduga Nargis su mogi company ki employee khara thabak lokthokpoda masu yaure. Nargis tu ma thabak lokthorakpaduda thawai nungaitana kaplame. Samir na mabu themjin birame. Asumna mataw masi tha hum haukhre. Nargis ka Samir gadu thabak thirakpada nomanda tawgadaba thabak ama advertisement yarakpadagi form thajilame. Samir na wakhal nungaitana leibaduda Nargis na hairai. Kasu khaluno aikhoi thabak chi soitana phangniye. Samir na ai nangonda karino ngota haike. Tha kharagi matungda mafam sida nang thabak soitana phangani aduna imaga babaga punna lehoro ada leifam chafam gina sel kyam changniba karimta khangba natri adugi sumatakta noman se foreign country ni karimta khangba sunatri. Nargis namu nanga punna chatoisidi aduna ai problem mayam do kasu thoina khalude sida nang yautna leibado ai leifam khangdong mande nang thadokning die. Samirna hoi nangna haibadu su chumme adubu aina hana chalaga mafam dugi leifam chafam fazana khangkhige aduga nang amuk changlau tanjatra moina form thajiliba agency adu senariba nupa adu thorai aduga hairai nogi application do process tawkhre numit kharani sida noini gi anogo punsi ama haurani da kaisu ka hena khanjiluranu. Hojik oriba leibagi situation asidadi Arab country natana tolop sauna piba mafam di leigani ha thajade. Numidangi matamni Samir gi mapadu Samir gi kada changai mapan hairai nangna noman chatoisibu tasengna chataba yamak yadrabara. Samirna sidadi thabak amata su phangdre baba khaji tagi tha hum sujin khre aduna sel gi dama ai hujik mafam amada hekta chatpada kaisu khandre mapan amu ado aina tungchillaga leiba sel wadu mapung phadringai da Samirna marak thatlaga hairai baba tokpiro ai su khangdaba natte baba ga imaga na ai gi dama karigumba ama heta tawba ngamni haba adubu emergency haiba masulai ana ayek yawrakpa matamda sijanaba thambiro sel do sel khaki wangak sunatana
imungshida kaimta sudana sum phamjalaga leiradi isau langnarapsu kana khangba kashu khaluno matam khara khangne ai sel phajana tungsil laba tungda mafam sida muhaluk to hide samirna channa ba chap yungna leikibaduna upai leita makok ta pe nan thabiram laga thokre moina sari ba wari du thong marumdagi Nargis su taribane mathangi numini moina form thajilamba agency adugi nupa du Samir gi yumda lai thabak tu Nargis hana chatlaga Samirna khara taptharga chatpa tare haraklame Samirna adudi ai Nargis ka punna chatpa yararoi yarati amukta punna chatna basinbiyo Nargis se Lucknow la laga matomta amukta chatribane foreign country tu tama matomda kamaina thadoino nupa aduna noini company tongan bada apply tawkhibanina confirm hana tarakpado chatpa tabane ma matomta pharak tani kona chatke haragana atopa thabak ama mung yengba tabane thamuk amuk ngai ba tabani ne noina admai tawse haragana adu oina ngai rasira Nargis na Samir da onsilaga kashu khaluno numit kharani khangni nangsu athubada changak toraside nupa aduna amu Nargis matomta chatkani haibagiti wagano atopa nupi mayam amasu yawdoine ado kamai tawbano lakani haibagi confirmation pikhiba yarabra Samir du Nargis ta mu yinglai Nargis na hoi haikro haraklame mathangi numitni Nargis ki mama mapa amadi Samir gi mama mapa yauna Samir ga punna airport ta Nargis thenbalai Samirna Nargis ta mafam tu yobaga call tawra o hairame asumna Nargis tu noman chatkre mathangi senda Samir ki mamana Nargis tu call tawra hangmada Samirna tawraktri magi India gi sim madusu oplay anoba sim ama leiraga tawrakani hairame tanjadra call ama lai haiduna Samirna paikhatpaga Nargis tu kaplaga hairai ayumda langninge Samir moina puriba mafamse thabak apply tawkhiba mafamdo natlamdre Samirna pakhatna ai nanga leminaba kanano amaga wari sage hairame maduda Nargis na kaplaga ai moina tathi tawoina yam tawe Samir kharatuna aibu lawwa mukta lakpiyo Samirna mu howe pakhatna nangi nanakta kana lai haibada nupa kharana Nargis pu otnei bagi khonjel du tarame Samirna Nargis kawbudu su khumlakhidre Nargis na thado haiba khonjel du su tai phone adu amuk tatkhibadagi Samirna handuna tawbada phone adu chatkhidre maduraki Samirna panthaba tawdana moina thabakki apply tawkhiba company adugi number adu call tawrame madusu chatlamdre tanja adu Samir gi mama na kawrai adubu khumde mama tu ka adu changlaktuna kana gi phone hairai Samir makhol nikli tawraga Nargis ki phone ni haraklame Samir makha tana mama na hangwa du tadana panthaba tawdana magi gari du thauduna chatkhre mathangi sinda Nargis ki mapa Samir gi mapa amadi Samir ga loinana moina form thajiluba agency aduda police putuna lai moi yausilapada nupa adusu ithak thakapa sakpam ama ulai Samirna sauna aigi nupi kaida lai yam thuna hero mana call tawrak lami ba phibam do khudong thiba tabagi yamna pakhatpa mawong dane tawrak lamni ba do mana haibada noina thari ba thabak mafam do aduna taba atoba mafam amada pui hai yam thuna haira o kadai dano mana lairi basa nupa aduna mo Samir aikhoina kai ki moibu serana mafam da thadoino aishu thawai waduna lairamli bane nangola call tawrak ke tawrambasu amuk pakhatpa tare haiduna prap tawraktabane nakhai ama senglaga tawrakke haiduna ngairam-bane aikhoigi agent aduna call tawraklame Nargis to airport ta moina ngari mafam aduda lakti hai Samirna mu kainu nangna ngangi do moigi mafam duda ma lakti haise ha adudi ma kanana puraga chatkrino Nargis ki mapana sauna he Nadim hangliba wahang si paukhum yam thuna piro Samirna mu nang haise ma atopa mioi kharaga chatkre sinatro yam thuna hairao moi singtho kanano Nadim namu aikhoina magi lefam khangladi mafam duda chatlani aikhoisu magi lefam do khangdre lefam khangdana kamaina aikhoina chatlaga ma lawrudoino Samirna sauna mu kainu nang ngangi base police aduna marak thallaga Choudhary sir nangi namau nu pise foreign country da mangkhibanina hujik tawba yaba thabakse nomanda chatlaga Indian embassy gi mateng lawnaba tawro Samir du sauramna Nadim da onsilaga hairai nangi agent adugi details angonda yam thuna piro aduga athubada ai noman yawnaba nangi agent du da visa ju sanaba haiko mathangi noman flight aibu thanaba taw adu natrabadi nang amadi nangi dukan se uful oni khango mathangi senda Samir du noman da lakle airport ki hek thorakpada taxi ama khame taxi thori banupa adu na ma bu he ubada Pakistan la natraga Hindi ra hairakpada Samirna Hindi haibadagi nuba adu na yam harauna aigi ming Usman Hamid Ali kawi hairaklame gari manungdani
Samirna Usmanda PCO natraga SIM card yonpham hanglame. Usmanna SIM yonpham dukan mapadu khame. Aduga mana mapanda lehore. Samirdu currency exchange tawraba matung dukan adudagi SIM ama lawraga ngasai pirakpa agent adugi number aduda call hanjin hanjin tawe. Adubo not reachable adum lay. Mana kuina thorak tabaduda Usmandu dukan aduda changlai. Samirna masalai tadana phone tawbudu Usman ure. Adubo kashu hairude. Samirdu hanjin hanjin call du chattabaduda matha sana mamai lai thorakpada Usmandu ure. Madudagi mana agent adugi details tu ulaga sigi address asida thinbiu haraklame. Maduda Usmanna nangi address se soire iriba code se lale sigi code se sida laite. Samirna code lale hasibu kaino haraklame. Maduda Usmanna nomanda leiba address se area code ki matung ina chatle. Aina taxi driver oirakliba se sahi kumathoi surabane. Adubu sigi code se amukta udri ai. Samirna mateng amukta pangbiu kanadromna hangbiu haraklame. Usmanna dukan phamliba nupa adudagi phone directory do loktholaga hairae. Nur Sabha city sida area kuntaruk le. Aduna mafam sing asigi tongan tongama code punna kuntaruk ni lairibase. Adubu nangna pirakliba asidi 27 ne. Aduna ne aina code se laiti haribase. Nangonda sigi address pirakliba mido kaigi aramba code pira ino amukta hango. Mathangi senda Samir amadi Usman du police station da lae. Aduga Samirna Juneta call tawraga Nadimda amta lai lawra o haibada Nadim di ngarang police na wahang pahang khara tawraba matungda thadokre. Aduragi ma mangkhre heraklame. Samir upai leitratuna missing case ama file tawbiu hairame. Usman moigi maronda amuk police adu hairame. Nakanda lebliba police aduna mangak haipet hairakpadudagi police ama duna hairae. Illegal immigrant ama missing case file tawge hairabadi verification change. Aduna Indian embassy dagi ayaba ama lawrao. Masi rule ne. Police aduna magi makha tabada Samir gi details loina low hairame. Aduga police officer ro hogakre. Samirna officer adugi matung inage tawbada police amana khamlaga Usman da moigi marol da harai. Magi pochai singche puraga yam thuna chalo haigo. Samir gi details tu hanglame. Adubu Samir du ngasai aroiba oina Nargis na phone da kaplaga hairakiba wahai singdu ningsinglaga tarngamada leirame. Mathangi sinda Usman na Samir du Indian embassy da thinbiraklame. Usman harai aina ma sonba chatkani. Aduda ma pu phangan biu haina ni jage. Any problem laibada aingonda call tawrao. Samir du embassy manungda changlai. Help desk da lairiba nupi adugi manak changlaga hairame. Miss Sonia aigi ming Samir kauje. India dagini ngasi thunglabane. Aigi nupi gi mamingna Nargis kaubane. Maana March ki tang mapanda sida thungbane. Adubu ma mafam khangdana mangkre. Maana hek thungkiba numituda akiba akhatpa amaga loinana call tawraklame. Kana ko makhrana ma bu ot naibe sumale. Hojing ma kaida laige haiba su khangdre. Ai yam pakhatle. Patanungda thongkodra haina. Ai police station da su chalurabane. Sonia na marak thalaga. Amukta tapthabiu nangi se yamna serious case ne. Deputy Council General gumbana natragadi aina mateng pangba ngamloi. Adubu yamna luribadi Council General do atopa thabak amagi hojik city asida leite. Aduna formal complaint ama iro ma hayeng mathang sida lakpaga wahai duma pung phadinga da Samir namu. Hayeng mathang yaugrabadi yam thengtharani Miss Sonia. Aigi nupina phone tawrakpado khodong thiba ama tabagi mawongda yam pakhatna ne wa nganglaklibedo. Aduga mana thabak yauni na chatkiba company gi address adu su sasinaba oirame. Police na su aigi complaint do asengbani khangnaba embassy dagi verify tawra o haire. Amukta khalaga yengbiyo aigi nupido hojik kaida laigi haiba khangba natri numinini do ai kamai leidoino. Mafam sida chatnariba mawongse nangdi fajana khanglamnani. Aduna amukta mateng pangbiyo. Samir du khutlona duna haijarakpane. Sonia na mo Mr. Samir nang na haibado ai loina bhab tai. Phare ai magi personal assistant aduda yam thubagini amukta mateng pangbiu haraga email thagrage. Sima ngai ai gi maiki dagi tawgada bhaibabu aduna khitang su khango. Samir du Sonia gi number du hanglaba tungda thore. Mathangi senda Samir ga Usman ga amu unarame. Usman kari eno ko paw leirage. Moina nangi thabak tu mateng panglage hairakpra. Samirna ai su haipam khangde. Mateng panglak tu mi do hojik sida leite su hai. Aduna ai mangai ba ngamni haba thajadre. Tanjadra Usman gi nupina call tore. Samir du wakhal ama lakpadagi ngasai mana call tawbada chattaba agent gi number du ullaga karamba company gi number no haina Usman da hanglame. Maduda Usman na Nomantel gi number ni ai gi siga chap mane hairakpaduda Samir na mu company sigi shop kumba leigadra hairaklame. Maduda Usman na lei kaishu lapte hayeng ayukta thong hangani hairaklame. Samir du wakhal ama da muk tawduna leibaduda Usman na kari amuk tawrage hairaklame. Maduda Samir na ai su men tade kari khalino hairaklame. Usman brother
Nangna fauri pasaina do ai su phawe. Adu ba ai kamdauna nangi nating se pangadoino haifam su khangdre. Adu ka ai su hayengdi baitu septa chattaba yararoi. Ai gi nupi angang no mafam du leibane. Ado ai gi mateng darka tarabadi nang ka su koigano. Kol adum tawro. Asi Hairaga Usman do hawgalaga chatpa hawbaga amu changsilaktuna Samir gi lengjun do pairaga ishor da thajaba thammu hairame. Mathangi numini Samir du nomantel gi sopta lae. Mafam du leiramba nupa aduna Samir gi problem do kaino hanglame. Samirna ai gi boss ki call se disconnected adum tawraga leire. Kai problem leirage amukta yengo haina boss na hairapane. Bill thiramdrabadi ai hujik thiramge tawbane. Nupa aduna number do haira o haibadagi Samirna hairame. Number do namna patungda sim owner du gi details to haira e. Nupa aduna Prabesh il Siraji harakpada Samir du wakal amada ngahak tawraga le. Madurugi nupa aduna nangi boss ki mingsi chumlaba natra hairapadura Samir du itak takana chume hairame. Adurugi mahangna mingdu nota iselle. Nupa aduna amu billing address adu baitu save district ni asuk lamna bill thiba lariba kaigino haraklame. Samir du kaimta khumde. Nupa aduna minute amata ngayo hairaga mi amada call tawkre. Samir na wakal amu khalaga sir ai billing address to check tawba pambagine. Kaiguma billing address to aina onana tawrabadi bill do pay tawba yaroina sum check tawbane. Nupa aduna check tawraga harai. Parvesh L Siraji colony 6 flat 24 Jibriya town baitu save. Samirna details pumbadu isili. Nupa aduna mu address amakak register tawine. Sidi home address oidoi natro bill su pay tawine. Wahai du tabada Samir du wakal makhale. Nupa aduna technical line jadri ngahang ai biu haraga changkhre. Samir su tanja aduna mafam adudagi panthaba tawduna thorai. Mathangi sinda Samir du Sonia da call tawrame. Samirna aigi nupina call tawrolamba number dugi maming address loina khangle. Address tu baitu save tani. Ai hujik mafam dura chatli. Deputy Council General gi reply laklabra. Sonia na hujimaki di reply laktri. Hek lapaka ai athubada hairake. Samir namu ma'am yarabadi khara thunaba amukta haibiko. Aigi teng amukta pangbiyo. Sonia namu nangi awabado ai su khange. Yariba makai angamba thakta honnage ai. Asi Hairaga phone adu thamnagre. Samir du ngasagi address adu da mathang hangdura lai. Mana note tawrakhiba plate number adu hek yaubaga nupa ama thorai. Samirna nupa aduna nangi ming kai kogi harami. Madura nupa aduna Yasir Mehendi kawi nang kanano kaidagino hairakname. Samirna amu masibo flat 24 lane number 6 natro. Madura nupa aduna mani hairakpaga Samirna address sigi matung inadi yumsi Parvesh Al Siraji gi yum oigadaba natro. Masigi proof su ai piba ngamgani telephone bill su yauri. Parvesh to amukta kauthopiro. Nupa aduna nang address lana lakle. Ai mafam sida leiba hapta amukta ngairi. Tu asidagi se akhoi yumbugi yumne. Adubu magi mingdi Sahid kawe Parvesh kaude. Samir du hapet jingnarap manunglomda cheptharaga yinglame. Aduga amuk thoraktuna yumbu dugi manakta changlai. Yumbu tu hek thorapaga Samirna adagi flash nangi natro. Ai Parvesh Al Siraji ga unaba pame. Yumbu duna nang kaidagino Samirna ai normal tel dagi lapane. Ma bill thidabagi unaba lapane. Nupa aduna mo oh mari numit tarukni gi mamangda mafam se thadolaga chatkre. Samirna mo magi anauba address ka phone number ga laibra hanglame. Madura nupa aduna laite haklame. Samirna mo Parvesh ki photo di laibra hangbada nupa aduna saurab. Aiti magi photo kai gi thamdoino. Samir du Nargis ki photo do ulaga sigi nupi se maga chamina khiba ubra hanglame. Nupa aduna aina khangbada di ma matomta sita le. Nupi amata loina de nangi se normal te lei laklibra natraga atopa amagi laklibra. Samir du makha tadana mafan dagi thore. Mathangi senda Samir du Usman gi yumda lae. Usman gi nupi amadi macha du mapanda thonkhre. Aduga makhoi ani khakta wari chawe. Usman hairai aiga yamlu natina ba marup amale. Embassy na nangi nateng panglaga police ta case register tawrapa ngaibo oina aina mangonda Siraji gi matangda thigalao haikrabane. Mana hek ngamba thak tu phaw hotna jarani. Samirna ai nangbu haningai leitina thagachari Usman. Aina nangusu question chena hanbagi aibu ngakpiyo. Ai tasengna kaida chatkani kaidawni ai tasengna tawpham khangdabagi tawbane. Usman namu adumaina khangano brother. Khuda na nangi nateng pangnaba tanja ama aingonda pibane. Masina aigi Khuda na aibu janbiri haina khanlibane. Nangna aingonda call torokpado yam phare. Issue sigi matangda aisu nangi damak khanbada thawai waduna leirambane. Tanjadura kanano ama thongthila I haiduna yenglubada Usman gi mamana boirami. Mamana badu changlatuna makhoi gi londa wari charme. Samir di lon du khangdabani na tumina leirame. Makhoi ani wari charaga nungaitaba maithong ama utpaduda
Kaidoba yawra janu haina Samirdu langtakna maphaurei. Samirdu pakhatna hairei. Usman bhai, kaidorage noina tumina lairibado. Mamanabadu mu onsilaga. Kaidorage engonda hayo. Usman amu aikhoi embassy mating ngaibana chungani. Samirna, Usman bhai, ai kanagi mating amata ngaiba ngamlaroi haibado mangonda amuta khangalo. Usmanna, Shiraji do prostitute mayam ama yonthok yonsin tawba kambune. Samirna amu, ado kaidorage ai bhab ama tadre. Usman amu, mahak to prostitute yonthok yonsin tawba khak nattana prostitute mayam ama thamlaga sen taliba misakne. Samirdu masadu pakhatna hairei. Adubu kamdawna Nargis ka hiramsiga mari leinaribano. Nargis ti Thabak tawruni haina chatkibane. Kaino hainingibase. Usmanna, Shiraji gumba agent kayana taxi sijanaduna nupi singbu mafam amadagi amada pubane. Aingondasu mamangda nupi punaba kayarak hairakre. Adubu aina yakidabane. Makhoido yamna tamthiba kambune masi moigi business ne. Alada aina su nijakibane. Nangi nupi do tamthiba makhoigi khutta tahanbiganu haina. Samir Nargis ki photo do putholaga amuk yanghale. Adubu Usmanna madi Nargis tu amukta udri haraklame. Samirdu masatu tarang chalaga hawatuna mapanda thorai. Sorsu thabe hole. Usman su mapanda amuk thorai. Samirna khutlo naraga harai. Usman bhai, aina khutlo naduna hajari basine. Aigi nupi phangnaba honabada mateng amukta pangbiyo. Mathangi senda Samirga Usmanga makhoi anidu prostitute mayam ama thamba mafamsingda changjangduna yengi. Photo sing aduda Nargis yawba udabadagi mathang sum lakpada mafam amada amu yorei. Mafam adubu senariba makok aduna nupi mayamdugi photo du puthorei. Photo piraiba nupadugi mamingna Sheikh. Samir masadu pakhana sum jenglakpada Nargis ki photo du ure. Samir makhutu thak niklaga Usman da photo adu yenghalai. Usman su noksinaraga photo du Sheikh da piraga sigi nupi se mana khalle herame. Samir du masadu thak nikpa lepte. Sheikh na magi makha tabada ingit tawraga manungda thajilame. Samirdu Usmanna wakan phathana maharame. Manungda thajinkhriba nupadu thorlaga Sheikh da chirol tawkre. Sheikh na harai nupi do atopa client amaga loinari minute 10 amung ngaiba yagadra natraga atopa nupi ama khalo. Samirdu sauningbana mai hauraduna haugattuna khutum tasille. Thongnawda haipet yengthoklaga asawbadu phatharaga yani ngai ki haraklame. Sheikh na mu nangsu India machani aduga India nupi amuk pamisibu kaigino nayumda ipen ba phangdrabo. Wahaidu tabada Usmanna noksinaraga harai. India macha oiraga India da khakta leitabani. Akhoidawna foreign country da su yam leiri sidi. Aduna moi lamgi nupi singdo miss tawrpo oirambasu yaida. Sheikna tu asida leire nupi do. Wahaidu tabada Samirdu mamai laithorai. Nargis ki phibamdu ubada masadu sok chatkre. Nargis ki manakta changsillaga magi makhutu pai. Adu Nargis ti mamit pangthoraktre. Samirna tapna aigi ming Samir kawi. Nangai ga saibok ta chaminaba yaroidra. Sheikh na mu mana nupi se pamlabadi manungda pusilaga chango hayo. Samir na mu nupi se aiga saipok da chamine ruba pame heraklame. Sheikh na sauna mafam sidagi nupi amata puthokpa yaroi. Nangna pamlabadi mafam sida numit chuppa ama leminaba yagane. Nargis tu mamit pangthorakpada Samir lepna maduda machinda Samir kauraga lektharei. Nargis na Samir kaudu tabada Sheikh su moi masel hana khangnabani haiba khangkhre. Nargis na utup ama pairaga thongi tawbadu Usmanna inthokre. Samir na amuk utup tu khungalaga Sheikh ta thongkhre. Nargis pu puthoklaga ka adudagi thorai. Sheikh tu gyan lakpadagi hawalaga thongnawdagi magi miyoising aduda koilaw lawduna paw tambadagi mathakta loina ka khalai. Usman na Sheikh pu thattuna thammi. Adubu Sheikh na phubadagi Usman du sallaga takhre. Hojik Samir amadi Nargis makhoi anigi lambi du loina thinglaga thamkhre. Samir su yamlaba miyam aduga phuna sum thongnaba hotnai. Adubu yaman khibana ngamdre. Nupa kharana Nargis ki khuttu pairaga kanna singi. Samir su Nargis ki khuttu kanna yale. Tanja adura thangwaiba nupa ama changlaktuna samnariba khut adu kakki haiduna thang adu haitharakpaduda Samir su upai leitaduna khangtha thadui. Nargis tu nupa sing aduna thanglaga pukhre. Hojik thangwaiba nupa aduna Samir da yalakpada phat laithokpadagi mogi kangbuda oina thang aduna yankhre. Samir su sawbana mai hauraduna yamlaba miyam aduga funarame. Tungdagi nupa amana yanglenda thang suri na thilai. Samir na thang suri do satolaga yamlaba miyam adu thin thunduna tamthina hale. Aduga phuba yaba supure. Tanjadra Sheikh na nongmai kapakpada mogi mida pankhre. Samir su upai leitaduna nantholaga chenba yaba mafam thiduna awangwa mafam singda mathang chongtharaga lai. Mana lambi makha he yawropaga Usman du magi taxi tu thawjilai. Adubu Nargis pudrabadi halloi haina Samir na haragi.
Usmana akhoi mafam se yam thuna thadolaga chatse akhoi na hingna chatlabadi police ki mateng lawrasu yadoini haina ringai tanja du bike tongba nupa amana changlaktuna Usman gi mamai da utumna sukhre Samir na khonglai thuna utup mullaga bike thorakpa nupa du da thongkhre Usman na gari du thauba ngamaro harakpatagi Samir na gari du kanna thauduna lai seki kangbu su tanarakpa lepte tanarakliba mioi sing adu hai singna tawtuna moigi gari sing adu loina tu hallamlaga sum thaurakpada gari amada thomjenbadagi makhoi ani du gyan mangkhre tanjadura police ki gari su yoksilai aduga sin asi ngasai film horakpada IK Misraga Samir ga wari sagibagi sil adu ulai hojik Samir na police station da leramli basi Nargis lokthokpa lakpadudagi accident thoktuna police na pukhalakpa oirame Samir na harai ai Nargis khakpame ma puraga yumda hankrage aina haibase achumba ngaktani ai bu thajabiyo IK Misra namo kasu khaluno ai khoina angamba thakta honagani ai khoida matam kitang piyo mathangi senda ISA haibadi International Security Agency da thabak tawriba Faiz Abu Malik tu police station da laktuna IK Misra ga unarame Faiz na hairai case gi matang da ai gi commander na akupa details to hairai adubu moina farak liba India macha duga ai khoni khak wari chanaba pame Misra namo nupa adu dagi lawba statement adu gi record engon da leire aduga magi details pumbasu India dagi verify tawrae nang record se targa yengo Faiz Abu Malik tu sak kaklap hairai nangna record lawba lawda bududi kaisu thoidokte laibak sida chanariba lo sina hena marune aduna aikhoi gi maikai dagi mateng pangba yanaba aiga maga wari saraga sumado khangige asi haramlaga Faiz Abu Malik tu Samir gi manakta changai Faiz Abu Malik na hairai nangna sida laglibase nangi nupi kanba lakpani hairi adubu masi kadai phawba chumba wano Samir namo aina hariba wase pangai hajin banate achumba tumakne police ta aina sinakhiba evidence singduda je amukta to taxi driver Usman gi statement sulo natraga aigi nupi thengnarakpa mafamduda thiba humbagi thabak chathau kaino mayam sina tawdoba thabak na tawdagai aingoda sung wahang pahong chatharaga leibase aingoda wahang sum hanglaga matam loina manghanduna leire Faiz Abu Malik tu nungthang macha ma pakhalai madu ubada Samir masa tu ithak thakale Faiz na nangi nupi na call tarakhiba number du gi mapu Parvez Al Shirazi tu asi bakchang oina phangai numainini gi mamangda kanagumba kharana mabu halaga thanamle wahaidu tabada Samir du punglangakre Faiz Abu Malik na makhamung tarai mabu halamba numito nangna nomanda thungba numituni Faiz Abu Malik tu Samir gi nakta khara hena mu silaktuna hairai hojik taxi driver du hospital da leiri wakhal su laktre mabu aduguma filmda kanana lahelani bano haisu akoina khangdre asi hairaga nungdang du table adu da kanna tharai Samir du khamprek khange Faiz Abu Malik na makhamung tarai lairi ba chamam na ba mayam sinani akoina nangonda wahang pauhong mayam ama tawribase adugi sumathakta nangna nangi nupi thengnarai hariba mafam adudi nupi mayam gi trailer gi thabak tawwa mafam ne ai nangi nateng pange sina nangi last chance ne aduna asengba do hairao tanjadra nupa ama changlakpadagi Faiz Abu Malik tu thongmaya adu thokre lagriba nupa aduna photo khara ulai ulakliba photo du ngasai Nargis na lehawa mafam dugi photo singni photo purakliba nupa adu da Faiz Abu Malik na chirol tawkhre aduga nupa adu mafam adu dagi chalhankhre adudagi Samir du police amana amu puthokre mathangi senda gari amada Samir ga loina na atopa prisoner khara ka putuna thorai Faiz Abu Malik su magi car adu thawraga maningda inarai lamhang ama yorokpadagi gari adu khamtuna prisoner sing aduga Samir ga punna puthorai Faiz Abu Malik tu magi nongmoi du lakthoklaga magi car mamang adu da thamme aduga phaduna purakliba makhoi singdu khutta pulliba loina thadohale prisoner atai du chatpa hobaga Samir su chatke tawbada mahakti khamlaga thamkhre makhoi atai du Faiz Abu Malik ka loina na namaz tawrame tanja du Samir na ngasai Faiz Abu Malik na thamlamba nongoi du pairaga Faiz Abu Malik ta kapkhre atoba police amasu kapang hatkhre tanja du police ama changsilaktuna Samir gi maningda nongoi na kapadagi Samir ru sire Samir ru wakhal ama da tawramba du wakhal lai habade hujik ngak mamangda ukhiba sina du mahangna magi wakhal da ngaya khanba oirame namaz loiraga police na pharakpa makhoi atai du gari da mu hakatuna thawankre aduga Samir na Faiz Abu Malik ka lehore Faiz Abu Malik na harai hojikti logi mityeng da nangse nanthoklaga chingkhraba mi ama oirabane thabak se ekhoina police yaudana lona tawba yana ba senbane aigi ming Faiz Abu Malik
Nangi nupi thinabagi likhun mayamse moina loktunaraga manghan khitringaida thabak ke sasat tongna batausi gari ka khalo asumna makhoi ani tu gari da punna ka khale hoji ISA gi headquarter da mulai mafam adu da IK Misra su leiri ISA gi commander Ajamna Sami gi case adu face Abu Malik amadi Tamina Hamid ta makhoi ani payu hairame asi haraga Ajamna Samira mon silaktuna nangi nupi do soidna phangani ka shuwaga nu haraklame Mathangi sinda Samirna maga nupi kanba chatpada thokiba thodok sungni gi wari do thwai nungaitana leirame Tamina na changlakna harai Samir hojik admaina thamoi sontharaga laigedaba natte adumai tawduna leirabadi thabakse khumang choksilaroi Usman su hojik phaba gya laltri nang natana akupa details piba ngamlaroi case sigi sakhi sabon haibabu nangni aduna aikhoina pakhaliba thabak sira nangi mateng khara pango face Abu Malik namu case sigi matang da hek hobadagi details mayam do lirao Samirna wall da thelaga leiriba nadingi photo du yenglaga harai thabak kauriba agentuna haibada moigi mina aigi nupido airport gi pick up tawgani aduga company gi mana leigadaba mafam du phau thingani hairaki adubu kon amu maga unabadana amu aigi nupiga moigi miyoi singa duga airport ta thengnadi hairaki tawriba mawongse machin thiba soidana oigani moigi miga thengnadi hajilaga moigi miduna farga point khiba soidana oigani magi wadu tapta makhoi airport ta laktuna CCTV footage singdu camera angle sen sinduna check tawrame adubu Nargis na tongkhiba gari adugi driver dugi masakti udre face Abu Malik na harai nupa sina lepi base camera angle singje phajana khanglaga lepa male magi mamai amata ude thaukhriba gari adugi number plate adusu video aduda mayek sengna udre madagi Tamina na sauna harai karino nogi security camera singse yengu da mayek chaithopa ngakta face Abu Malik na sauram na harai nupa sigi masaksiga gari sigi number siga athubada aingonda sinadraba nang thabak ta lekhango somda so Nargis to nupi kharaga gari emada haptuna mafam amada purai Nargis Samir makhoi anigi haukraba nuksibagi mikup singdo ningsiklaga momo noksari somda so Samir do Usman gi nakta lai Usman harai Nargis na nangbu ukhrabani na nangna mabu lawba lakpado wana ngairamgani ninganaba tawgano ishor nangbu soidana ngak sinbigani mathangi senda amu ngasai Nargis na tongkhiba gari amubadugi details singdu thiba laknari system senari banupa aduna harai Al-Hab Travels ki system aina hek tawre Tamina na screen adu da yenglaga harai gari santo iba mafam sida car amuba mari ni leiribase adubu moigi GPS sigi matung innadi car amuba amadi airport ta yoraklame Samirna karamba gari no hangbada system senari banupa aduna screen da yengo haraklame car adu wai khiba mi adugi mamingna Philly modeling agency haina thoraklame Samirna harai kamaina modeling agency oribano form thajeng khiba adudi modeling gi natte tanja aduda nuba amana Philly modeling agency gi website na yengo aikhoina thiriba nupa se si choiden oigani haraklame asi haraga maru ko nupa ama screen da tholai nupa aduna makha amu tarai nupa siki profile siga Nargis pu khriba miduga chanare Tamina na harai Itzak Ragini mahakse Algeria machani international models mayam ama thabak tawminiraklaba mine Samirna mana tawriba thabak sidi legal oiba thabak ne Tamina na mu illegal oiba business ayamba legal oiba business amagi marumda loina tawba ngaktani Samir face Abu Malik na mu mogi modeling agency asida khoina thi humbat tawbada hariba mi se phangdaba thokladi mogi geng khutpudo hena section laikhrani Tamina na CCTV gi footage asida masak su phajana ubasu natte face Abu Malik na lairiba evidence sing asina ma mara lai haina court ta utpasu yaroi Samirna noina haribase kaino adudi kaimta tawduna sum phamlaga leirage haribra Tamina na hoji ekhoina Itzak ki khongthang singje kupna senaba tabane mathangi sinda Itzak ta sekna call toroktuna ekhoi gi pot sing adu yamna wana mafam hongdoi haraklame tanja adura Itzak ta nupa amana call tawduna harai hoji phibam se yamna no silakle aduna nupi do halaga phumjin khibana khwaidagi afaba khongthang oirani case to yam thuna loisilaga nangamadi nangi boss bu kannaba honaro phone thamkhibaga Itzak na mu sek ta harai Indian nupi do loisinkro police na loina khangkre mathangi numit amadani Tamina na face Abu Malik ta call tawduna Samir bu pudro yam thuna law haraklame asumna Samir du face Abu Malik na pudro lai moina lakliba du nupi ma halaga mai thadolaga hundolama mafam adudane maina sakpagi nupi dugi mai thongsu masak khangbat natre Samir du gari dagi kumtha dabi le Tamina du maning amu
Taminadu amuk maning onthok Samir nungaitana yengdun lay. Taminana yenglaliba miyeng adudagi Samirdu garidagi hobe kumtharaktuna asiba layriba adumda chensilai. Samirdu kaplaga thajadaba amaga loinana siriba nupidu Nargis natte hairaklame. Tanjadro forensics ki timaduna asiba adugi ngakta siramba likto thangalakpadu ure. Lik adu Nargis na sikhiba likni adubada Samirdu wa machir amata ngangkhidre. Mathangi senda Nargis ki eroiba mathong mangam pang thopadu ulai. Mathangi senamada Samirdu India da chanaba face Abu Malik na airport thilai. Face na hirai se nangi chathok chasinda changba sel singdo aikhoi gi government na compensation oina pirabani. Nangi thamoi da fauriba maichak to khangi Samir. Aibu thajo aikhoina kanna honaduna mara laiba singdo dandi soidana phangangani. Mathangi senda Tamina gi nakta ngasai mai thadokhiba nupi edu gi postmortem report tu pisilai. Report adu Tamina munna yenglaga machina tapna sibo oithokpa yabrani hairaga face da call torame. Adubu call adu chalamde. Tamina du panthaba tawdana Jayata call tawduna international airport tamagi call du connect tawhalame. Aduga India da paigadaba flight ki passenger singduda Sami Choudhary kauba ama yaurabadi chalhalamganu harame. Ticketing staff aduna passenger sing di flight loina kagre adubu Samir Choudhary kauba mi di yaude hairakpadagi Tamina na amukta ka check tawbikho flight to amukta lefalu hairaklame. Staff aduna ma'am hanjina check tawjare adubu Samir kauba di yaude flight check khambadi yararoi. Tamina na upay ama natraga ama tawraga flight to amukta khamo. Staff aduna ma'am flight se paina ba magi runway da thawba hokre. Adubu thajabiyo ma'am na hairiba midudi list asida yaude. Somdasu Samirdu airport ki washroom dagi dress hongdolaga tupi ama ublaga thorai. Taminana airport jorokpada face Abu Malik su gate ta ngaiduna leiramle. Taminana file ama pisillaga hairai yengo aikhoi se pura apang basirame. Taminadu hojikma ga wari sanangkiba ticketing staff adu gi manak changsilaga wari sare. Samirna thorakpada Tamina hoi leibadu uradra mamaidu hapet laithoklaga anga nupa macha ama hapet khud samlaga mapanda thokre. Samirdu magi hanagi simdu lokthoklamnaga taxi ama tongduna chatkre. Somda ISA headquarter da mulai. Commander na hirai nupidu hingli haribase kamaino. Taminana commander nupidu hingli haibase soidre. Mai tharamni ba nupidu gi details ka Nargis ki details ka yengba matamda makhoi ani ki hatse chanadre. Aikhoina Nargis to hat khitra haina pakhatna bado moina atopa nupi ama oina halaga aikhoi gi akibaduma pangthokle haiba utlaga aikhoi bu apangba amuk sibane. Hakchang dusu sathina maina sakhibanina mamaido masakchu amata khangdre. Aike misran amung nakaldagi Samir na magi nupido sikre haina thajaba taradi kaigida mumana amung nomanda makhata na laitharibano. Phesa bu malik namu commander tasengna Nargis si Samir gi nupi oiribra oidibra haiba aikhoida chamanba ma pokle. Kari maram gi mana India da hankiba saribano. Tasengna sathina chamamna ba poe sidi. Tamina namu laman khumba pambagi ni commander. Samir na Itzak Ragini gi mathakta laman khumba pame. Mana upay ama natraga upay ama tawraga Itzak pus soidana thikigani. Somdasu Samirdu nupi gi fake ID semlaga Philly modeling agency da mail tharame. Mana thariba message ki wara du da hairibana ai chahi kun suraba model amani. Ai noman da hayeng thonglani. Ai noman gi maramda kaimta khangde. Aina nangi website ta thengnabadagi message tharakpane. Aduna yarabadi hayeng se nanga unaba pame. Aina matam khara nomanda lakpa kanda nangna aigi meteng khita pangbiu aigi meng Rockjen Jordan dagini mathangi sinda Samir amadi Usman do geng khupu amagi manakta nongmai loba lakmine mathangi sin amada Samir gi phone da Itzak ki message ama lae Itzak na maga unana ba mafamdu tharakpane message to paaba loraga Samir na Usman da hirai Usman bhai ai magi lefam khangle hayeng ayu ai Samal al Sheikh chatpa tare somda su Usman gi yumda face Abu Malik amadi Taminadu Usman halakpa ngaire makoina laglibasi Samir ga Usman makoini soidana pulamgani khangbadagini hanaringai tanja aduna Samir amadi Usman du lai moina lakpada ISA gi gari ama khambadu ubadagi amu gari do maning handolaga masi amada lasilaga khame Samir na hirai ISA kangbuje sidadi kaigi laglibajano Usman na nang chatte haibase moi su soidana khanglamgadaba male moi gi officer singje yam hai singbane ado nangi nating di ISA khaktana pangbang ngamgani Samir na ai mateng pamde laman kumbaduni aina pamli basi fare ibani su mafam sidagi kainarase ai su ai gi lambida chatlage Usman na asengba marup amana kaidangungda magi marup to lama khangda thadolaga thanamdabane aina nangbu Sarmal Sheikh tanna soidana thengani asi haraga gari du thauge tawbada Samir na
मागी खुद फारग हाइरई अइना सिरकांदा अइसु नार्गिसकी मोंफम मनाक्ता फुंबिरऊ अइ चटलगे असी हाइरगा समीरु गाड़ी अदुदगी कुमथखरे उस्मान खामबसु ताद्रे समीरु होटल अमदा लेरे माना होटल की रिसेप्शन अदुदा कॉल तौदुना हाइरमी अइ कार अमा दरकार तारे पुंग खरा अइगी नुपीदो थबक अमा चथोक्तबा याद्रे इंग्लिश ngang hiba driver ama pame receptionist aduna car adu ngaiduna leiramlage thorao harakname samiru nupi saraga kumtharai muslim nupi na setna ba hijab tu su sele samiru mana chatkadaba address tu chi amada wahai khra iraga driver adu pisile iribo wahaina horen mafam do yobaga ringing bell khingo aduga Itzak Ragini da miss rokjena unaba pame changlakpa yabra natomta leibra hango kaiguma mana matomta lei ai changlakpa yare hairabadi aina gari dagi sat kumbaga yam thuna nangsu gari thauko asumna driver aduna gari edu thauduna Itzak na leiba mafam adu yorae driver aduna ringing bell du khinglame Itzak Ragini du thorae driver aduna ngasai chi edu da ikhiba wahai duma hairame madula Itzak na ma noigi hotel da leirira haiklame madula driver aduna hoi mahakse nangbu uningbana khawrangwa male Itzak na changakpa yarani haibadagi driver aduna mu hairakpadagi samiru gari edu kumtharae driver adu gari hek thaukibaga samiru Itzak ki manata changlai Itzak na samir gi hijab tu hek haidopaga samir na khonglai thuna nomai em torai aduga Itzak tu imunglom da changhalame Itzak na sum maning halla halaga changlakpada maning da thengjanduna kitchen gi pochai khara tarakpaduda samiru mamir hape choithoklubadagi shopping board tu pairaga samir da Itzak na thomai makhuta pairama nongai du su paithokre Itzak Ragini na samir bu tamthina fudarai samir na Itzak ki maphaigan da phok na thilame adubu Itzak tu hanbalaite samir gi makhauri du melaga hairai nangai bu hatpa pama natro handakti samir na moro asuba khara pairaga Itzak ki mamai da langchin badagi Itzak Ragini du mamit thuppana ngawraduna samir bu khangain inthorai samir na muk thiatuna thamlamba thang sori sing adu Itzak Ragini da hanjin hanjin langbada thang ani di Itzak Ragini gi masada yungkrai Itzak Ragini du samir tamna cheselakpada samir na moida khara paidra mamai da mulangchilai Itzak Ragini na ngahangawna leiringai tanja aduda samir na manakta leiramba fire extinguisher adu paikhalaga Itzak Ragini gi makokta thombadagi Itzak Ragini du wanthakre Itzak Ragini na wakhal lakpa matamdadi mahak samir na punduna thamlamme samir na Nargis ki photo du ullaga hairai hojiti nang ai kanano haiba khanglaba natra Itzak karisu khumde samir na muk sauna ai kanano khanglabra hairao Itzak tu usittabe mawong ama ullaga India macha nangi nupido hingni bane samir du sauna siba kibagi oida padaba ngangano Itzak Ragini du machinda moigi marona murum sole aduga amu kaiguma khara losinaba honabani haraklame wahaidu tabda samirna karino lotnaba honaribado hairaga Itzak ki masada yungniba thang du satolaga Itzak Ragini gi mafaiganan thilame Itzak Ragini chaina khangraduna kanna lawrai somda mapanda su karama mu thaujilai somda mu Itzak Ragini na moigi marolda wa khara hairaba tungda Nargis hingli hairakpadagi Itzak Ragini gi makokta beer hajilame handakte Itzak Ragini du sauna hairai adumaina tawganu nangi nupido sida leiribane ma sidri nangna problem mayam ama thoandore haiduna India da hankinaba sinkhiba plan ngaktani madugi damakni nupi ama khoina halaga mai thadokibado samir na mai suge haiduna mai khelakpada Itzak Ragini na aibu thajau haina kanna lawrai madugi samir du sauna Nargis kaida thammi haraklame Itzak Ragini na hairai ma parking da lei athubada aigi boss ki manakta ma thakrani somna su ngasai lagliba gari adudagi face tamina amadi Usman du kumtharai Itzak Ragini na makhamu tarai nang athubada chatrabadi moi pukhibana halani nang na yam thajadrabadi chatlo hana yengulo kaigumba thengnadrabadi halaklaga aibu halo tanjadro face amadi tamina changlaktuna samir nongmai em tawrai aduga tamina na Nargis hingni haraklame Usman su man haribase sumbani haraklame tamina na makhamu tarai wafam se haigi haiduna nang boy khoina koithi thiraklibane asi haraga makhoi ahum samir ki manakta changsilakpa su lepte Usman amo samir moina nangi nating panggi haibane face abu malik tu makhut ani mak thangale tamina na samir su nongmai du thamu haraklame face abu malik tu tapna famtharaga magi nongmai du makhada thamkhre Itzak Ragini su face ta munna yenglai samir namu mana su Nargis hingli hai face abu malik namu mabu fangnaba thise kese swap tawgadrobane kadai nongmai du piro samir du Usman da yengi Usman na nongmai du pikhro hairaklame adubu samir du nongmai du thadokte tamina namu aikhoi bu thajo nongmai du mangon da pikhro samir du nongmai du face abu malik ta pikhre madu ubadagi Itzak Ragini du nokfet tawe tamina su em tamlamba nongmai du thangtharai
Face Abu Malik tu Itzak ki manakta changlai adudagi moigi marolda hairei nang matam chana yorokpa yamna fare ishorna aigi awaba ubire masigi nupa sin aibu hatoi torambani wahaidu tabda Usman ga Tamina ga makhoi ani di marol khangmani numuneng Itzak Ragini du karem da bamong da sita nuei Face na nongmai du khonglai thuna satoklaga kablak pada Tamina gi mapambom da panduna tukre Samir da muk nongmai du kapak adubu palhaudre Samir do masi amada lumme Face Abu Malik na makhoi bu tana gi haiduna chatpa hobaga taaduna lairiba Tamina na ma ki makhong da khurau thanglai madudagi Face Abu Malik tu turame Tamina na Face bu namsinduna thamlaga Face na paiba nongmai du munna ba honai Face Abu Malik tu nongmai du kapi adubu Tamina na makhutu phab du em chumna kapadi ngamde Tamina na Samir sen khro haina laurai Samir ga Usman ga su thonglom da chen thokre Tamina ga Face Abu Malik ga su kanna funari Tamina na Face Abu Malik ki makut nama lai thekre somda Samir na mapanda thorokpada amuwa trailer ama khandu leibu ure somda mu Face na Tamina gi nongmai pankhiba mafam aduna makhuna thinjalakpadagi Tamina su chaina aduna Face Abu Malik ta kanna namsillaga thamlamba makhutu thadokre madugi tanja lauraga Face Abu Malik na nongmai du lokhalaga Tamina da kapai adubu maru yauramdre Itzak Ragini su masada pullibadu aroiba pangal phudoktuna loina lokthokre somda su Samir du trailer adugi mapanda thillaga Nargis haina kawe adubu khumlakte amuba trailer gi maningdu su solon manina Samir su upai laitre somda muk Tamina ga Face ka akan momong da funari makhoi ani wabna su pop tanare takhiba masi adudagi ani du lengdabi hiplaga laire somda mu hanjin Samir na Nargis kaubadu da handakti Nargis na tarduna Samir ai manungda laire haina khumlai Samir na tumin layo khonsel amada thorakanu ai amuk laki hairaga driver seat aduda Samir du kakhat khre Samir na Usman da call tawraga Nargis phangle haraklame madudagi panthaba tawdana Usman du trailer adugi manakta chenjalai tanja adu Itzak Ragini su mapana thorai Usman na gari adu da hek kakhatpa horpada nongmai na kapakpadagi Usman gi khongda pankhre nongmai makhol adu tabada Tamina du chenthoke tawbada Face na chensillaga lamlaga makhutu tap faraga Tamina bu ngakthi chaplaga thamkhre somda Samir su gari du thauba hawe Tamina su somda ngakthi koina chapsillaga thambadagi shire Itzak Ragini amadi magi kangbu singdu Samir hoibu tanarpa lepte somda somu Face Abu Malik na magi makha thaba singda call tawduna hairame Tamina du nomaina pamadagi shire madugi India me chaduna mabu halamane pause commander da khudak ta pikho nupa do achauba amuba trailer ama thauduna chatkrabane aigi iteng pangnaba mi khara tharao aduga mabu hek ubo mekupta kaptuna hatkadabane somda su Itzak Ragini hoigi kambudu Samir hoigi mana yaksilai madu ubada Samir na gari gi speed tu kankhalle bike ani du su kana thauduna hengalai tungda su pickup truck ama inari bane madugi maningdani Itzak na tonglibado Samir na haising na gari du nakalamada mamai khakak kakshin bada bike amadi sallaga takhre adubu bike amadi haising na Samir na thauriba gari aduda kakhatuna Samir bu chingthana ba tawrai ngai mungnara ba tungda Samir na nupa do intharame hojik Itzak amadi mana tongliba gari du thauriba nupa adu khakta ngaire gari du hengalaktuna Samir na thauriba gari aduda napsilaga thauri aduga Itzak Ragini du Samir na thauriba gari aduda kakhana ba honai tanja aduda Samir na laptakna nung achauba khara paiduna leibidu ure Samir su nung adugi mapa chapchana asum thawai mapa do hek naksilakpaga gari du mamai khangka khakthoi aduga Itzak ki gari du di mamai laithokpa nangdatuna nung mapa du chapchana thaujinbadagi thomjinduna gari du longkhak longa takhre Itzak phanayam chana paithokduna tai hojik Samir hoibu amuk tanarakpagi upai su leitre somda amuk Face Abu Malik tu prostitute mayam la loliba kangbu adugi boss adugi manakta lae boss asigi mamingna Hakan Rabani Face na saunai re aror atop mayam se khangak tanaba aigi officer nupi ama aina hatoklamna bane madugi Itzak Ragini haibaduna aigi aror atop se loina haidoropane adubu khwaidai luri base nupi dugi nupalo hengni problem se adum makha chatharani noina India macha nupi do ko hatoklamna badi phagadabane hojik tipumna mamang takledana Hakan Rabani na Algeria amasa singdi kaidawnungda haidokhiba wangak taba tawde wafam se hanna haikrabaduni ai khoidi nupi do amada amu yonthokrabane noida mai thadoklaba nupi amasu sinare adu phawba noina case to loisin khiba ngamjadaba natro wa yam raktingai da haisingna loisin khinaba to sigumba problem mayam se amana amagi mateng pangnana ba natro ai khoina crime partner oidibase moina wari sare badu laptakna nupa amana lona photo kape aduga ISA gi kangbu amada call tawraga Face Abu Malik tu Hakan Rabani ga leire moi ani leiminabagi photo do tharake harame somda amu IK Misrana Samir da call tawduna harai ai commander gaji na kaure
aduna maga unaba chatke tawri hojikti thabak se yam lusinkhre nangna officer face abu malik ki mathakta maral siri aduga amana amuk somda tamina du nangna hatkibani hairi samirna pumnamak to aran bani sir ai ke misra namu nangbu hek ubada kaptuna hatpagi order tawkhrabani nangai na haise tabro samirna amu aigi nupiga loinana atopa nupi kharasu aina purai gunda mayam tuna aibu amu tanarakpane sir ISF au yongna bai gi teng kita pangbiyo mogi arona thup mayam se soidana aina uthoke tanjadro ko line to tatkre trailer manung aduna Nargis su lining man lepte somda su police singna Samir hoibu tanarai inarakliba police aduna face abu malik ta call tawduna Samir hoigi matungda inari hairami maduda face abu malik na Samir du hek uba kapo achu yam thuna yorklani hairami police ki gari ru Samir ki gari manak yosilai helicopter ama su kanna tanaраktuna nongmai kapsilai Samir su ngamjabi thaduna thawe police ki gari anina mangda Hairaga thachilambadu Samir na thomdatlaga amuk thawgre somda ISA headquarter da mulai makha thaba army amana changlaktuna commander da harai officer face abu malik na hek ubaga kapa yabagi order pami harai sir IK misran amu ma surrender tawragi haiduna laklibane yarabadi commander na chance amata pibiyo commander du ngasai face ka hakarnabani unabagi photo du yengni bane somda su Samir gi matung da tanarakpasu lepte commander gi order phangdabadagi nongmai du kaptana leiribane face abu malik na Samir bu ubaga kapo kana ngairibano haina walkie talkie da koilaw lawbadu somda commander su taribane walkie talkie pairiba nupa aduna sir kamai tawbano haraklame tanjadro IK misrana phamlambadagi hawalaktuna commander haina amukorai commander du tumina le somda su face abu malik tu sawna mai haure Samir su huji ISA yoksilai man hek yoksilakpaga army mayam du thoraktuna Samir bu gari dagi chingthai Samir na hindi da harai nongmai kapiganu gari manung da aigi nupi su yauribane nupa ama su soklibane commander gaji bu amukta kobiro ai bu Indian embassy ga paw phawna hanbiyo commander du asomda moina ngangnari badu loina taribane Samir du manung da pusilo haina order tawrai gaji du ngasagi photo du yenaga amuk sauna photo du makhutna suru tasin khre army sing adu Samir bu manung da chingnaga pusilai aduga Samir du amuk khuruk kulhanduna thamme maduragi Samir na sauna English ta face abu malik na officer tamena hatpani Indian embassy ko commander gaji ko haina kanna lawrakpadagi army amana mamai da khongpana kausilai moina lairibadu commander gi manakti yodribane nakaldagi face abu malik thoraktuna sauna mogi marol da harai masigi huisinani aikhoi gi officer tamena hatkibadu asi hairaga face na nongmai satolaga Samir gi marai bakta namlaga nang loirabani hek haibaga asomdagi nongmai kapakpada face gi makhutagi nongmai du paithokre kablakliba nongmai adu commander ga thongmina rakpa officer amanane commander gaji na sauna mogi marol da harai nangna maram oiraga asuk ikaiba nangba face abu malik na aina kari aranba tawkhrake sir commander du matin sitolaga harai nang aikhoi gi organization asibu chenthana ba leiba mini why asidi English ta hairakpani na Samir du bhab tare magi lengjumda thamliba army amagi khuttu tamna lokholaga hawgalai aduga sauna face abu malik ki mamai ra kinna thilai hojik face abu malik ka Samir ga akan mamong da funare commander su kashu haidre army sing adu su kashu haide Samir na face abu malik pu tamthina fudare face abu malik tu long na taraga leire khotum du ullaga masina Nargis kini hairaga mamai du kinna thinjile kinna hanjin thinbadagi face abu malik tu lengma phaw ngamdre Samir su masadu chokthabana su loire commander na IK misra gi lengjumda pop tharame aduga atopa officer khara duga mu manungda changkhre Samir du leptuna lairiba IK misra du da yenglamnaga mapanda amuk thokre somda trailer adugi show du su army sing na kakthatuna manungda yariba nupi sing adu thadoi Samir su thorakliba nupi sing adu munna yengi Nargis ubadu da momonnoi Nargis su Samir ubadu da harawna mamit ira chelai Samir du masadu wamanduna lekthakre mathangi sinda tamina gi aroiba mathong mangam pangthoktuna aroiba oina ikai khumnaba uttuna kan selut pirame somda ju face abu malik tu shibagi chairak pina bakidama mogi mi harpham aduda puraktuna tungda khutpunduna thamle face abu malik na sauna harai ai arab machane noidi yekna bada mateng pangba kangbone wahai du haiba loibaga army manga thuna nongmai du pai duna face abu malik ta khapchilame madragi face abu malik tu khudak ta sire mathangi sinda airport amulai Samir hoisu India da hangadawre Usman na harai aisu yam thuna farani da aisu India da amuktang di lakningi kaigumba isor na chanbirabadi amu isilina thengna boisano Samir namu aisu numitto ngaige ai nangi laman se karina singani khangdre Usman amu adumaina haiga no brother nang nadi laman hairi adu masidi aigi tokhum thokbai thawni
Ishorna matam pumbada ngakpi boisanu soida ngamda po oyo Usman na khara chatholaga leliba Nargis tu da onsilaga mo nungti numit khuding nangna ishor khurambada aibu suningsing biu harame Samir do aroi boina Usman da bidai pirame flight manungdani Nargis tu magi khutu Samir da soke tawbada amuk handokse Samir Nargis ki makhutu passion birai Nargis makhoi ani nuksina ngahak yengne Samir na Nargis pu nuksina matha da konsenbi asumna film asi matang soida loisile film asi husiki matamda thabak pigani haiduna tawriba scam mayam singsiki matangda aikhoida loksing oinaba message ama piriba film ama khangne mayam su amuk tang yengbiraga mahau lobiyo